Thaina mamangayda Lukhabi mama macha ama leirami. Nomagi sing jaluraga lau sing kumuraga nomagi chara tanjaduna chazarami. Lukhabi mama machana leiriba lam adu nong tadabana maram oiduna ikang thoktuna ising yamna wanarami. Lam adugi ningthauna leibaki hairaba maiba panji kauduna nong tanaba laitin khoramduna thau tawrabasu nong sukta taramkhide. Maram aduna hariba leibak asi ising fangdabana khamthengna wanarami. Nongmati Lukhabi macha adu thagnanaba ising thiba thoraklami. Uchinna chinna iroikom amada ising khara tungaga leiba thengnakhi. Iroikom adugi ising adu takna kanduna soklaga Lukhabi macha adu mafamduda ngaihak potharami. Lukhabi macha adu lamsang lakpagi waduna urum potharingaiduda nakanda iroi khongul amada hangoi matai manau wari saba taramkhi. Hangoi nupa aibu kumtha sujilagle isa sisu lumbana loi aibu ising sida amukta di puthabiyune mafam sidadi ising leitabanina isa sing ado karamna hingani. Hangoi nupi madugidamak karisu warun nong soidana taradabani. Hangoi nupa asuk kuina nong taraktrabasida karamba kandano nong tadoribasibo. Somdana hangoi matai manauki wari adu Lukhabi machaduna munna tarami. Hangoi nupi thazadaba taugan aisu isasing ado uninglibanine. Yengi nini humnida ngairaban nong tadoribase. Lakliba leibak pokpa nimiki ayuk pung mapan chapsana nong taradaban. Hangoi nupa adudi kayam tagani nongdi. Hangoi nupa yeng ningthaugi konungi dari thonggadaba kap ama watpa fauba nong chugadoribanine. Asumna hangoi anigi wari adu Lukhabi macha aduna taraba matungda mayumda halakli. Lukhabi macha adu mayum yaubaga mamada asumna hairami. Ima ngasidi konungda amukta karucho. Mama karinu ibungo imabu konung karucho hairisibo. Ima ningthauda asumna haibiyo. Icha nupana leibak asida ising ikang thokpagi wari base koknaba nong tahanba ngamgani haina amukta haibirucho. Ibungo karinu nangna hairibasibo ningthaugi chairak fangni khangdabra. Asumna mama macha wari sanarami. Lukhabi macha aduna mamada hangoi matai manau anigi warido mamada loina tamlammi. Asumna macha nupa aduna haimanbadagi mama adu chakchaba toklaga konung karami. Lukhabi adu ningthau konunggi thongal yawraklami. Ningthaugi thongsangba singduda Lukhabi aduna iningthau amukta unazagi haizabadagi thongakpa singduna ningthaugi yathang laururaga ningthau darbada Lukhabi adubu changhalami. Ningthau Lukhabi nangna aigi nakta lakpabu kari hainingba laibage. Iningthau nanaina lakjaribase leibak asida ising fangdabagi waribase koknhannaba lakjabani. Hainingbado adum hayu. Iningthau nanai Lukhabi aigi ichanupa pandit amalay mahagna leibak asida nong tahanba ngamgani haina haizaba lakpani. Ningthau kari haiba nong tahanba ngamgani haiba kanalay hauzingma Lukhabi asigi machanupa pandit adu puro. Asumna ningthaugi yathangdagi Lukhabi macha adubu kokhatluri. Ibungo pandit leibak asida nahakna nong tahanba ngamgani haribase chumbra. Lukhabi macha achumba wafamni iningthau. Ningthau aibu karimnabadi nateko leibak kaya dagi afauba pandit kaya laktuna yenglabasu nong tahanba ngamdadana maithiduna hankiba ngaktani. Karigumba nangna ngamdaba taragadi angang onba nasana yarabra. Lukhabi macha iningthau ai nong tahanba soidana ngamjagani.
ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯏꯅꯤꯡꯊꯧꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯇꯔꯥꯝꯅ ꯂꯧꯖꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯅꯤ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ: ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯃꯛ ꯅꯣꯡ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯖꯩꯒ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝ ꯂꯦꯞꯀꯗꯕꯅꯤ꯫ ꯖꯩꯒꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯁꯨꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯖꯩꯒꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ, ꯀꯅꯥ ꯂꯩ? ꯖꯩꯒꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯍꯧꯖꯤꯛꯃꯛ ꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯖꯩꯒꯒꯤ ꯄꯣꯠꯂꯝ ꯂꯣꯏꯅ ꯁꯨꯅ ꯂꯥꯡꯕ ꯂꯣꯏꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯩꯒ ꯑꯗꯨ ꯇꯧꯕ ꯍꯧꯔꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯄꯪꯁꯣꯟꯗ ꯁꯣꯟꯖꯤꯜꯂꯤ, ꯑꯗꯨꯒ ꯊꯥꯡ ꯃꯇꯣꯟ ꯇꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯏꯔꯤ ꯈꯣꯠꯂꯒ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯅꯔꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ: ꯏꯅꯤꯡꯊꯧ, ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝ ꯐꯪꯏ꯫ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯔꯅꯤ꯫ ꯀꯔꯝꯕ ꯀꯥꯟꯗ ꯇꯥꯒꯗꯒꯦ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ: ꯏꯅꯤꯡꯊꯧ, ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯅꯣꯡ ꯇꯥꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯐꯥꯎꯕ ꯑꯩꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯦ꯫ ꯅꯣꯡ ꯍꯦꯛ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯣꯟꯕ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ: ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯃꯆा ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯧꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯥꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯅꯕ ꯂꯥꯎꯊꯣꯛꯂꯨꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯌꯧꯔꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯉꯟ ꯆꯥꯊꯣꯛꯅꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯤ꯫ ꯑꯇꯤꯌꯥꯗꯗꯤ ꯅꯣꯡ ꯃꯆꯦꯠ ꯑꯃꯠꯇ ꯎꯗꯦ꯫ ꯄꯨꯡꯗꯤ 9 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡ 9:30 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯇꯤꯌꯥꯗ ꯅꯣꯡ ꯃꯆꯥ ꯑꯃ ꯃꯌꯥꯝꯅ ꯎꯔꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯣꯡ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯂꯤ ꯋꯥ ꯂꯥꯎꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯄꯥꯛꯊꯣꯛꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯄꯥꯛꯊꯣꯔꯛꯇꯨꯅ ꯅꯣꯡꯊꯛꯇꯨ ꯅꯣꯡꯅ ꯄꯨꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ꯫ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗ ꯅꯣꯡ ꯖꯝ ꯍꯩꯊꯔꯛꯂꯤ꯫ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯈꯠꯂꯛꯄꯗꯨꯅ ꯀꯪꯗꯨꯅ ꯂꯩꯔꯝꯕ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯜ, ꯇꯨꯔꯦꯜ ꯄꯤꯛ ꯊꯪꯒꯠꯂꯛꯂꯤ꯫ ꯅꯣꯡ ꯇꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯜ, ꯇꯨꯔꯦꯜ ꯄꯥꯊꯣꯔꯛꯂꯤ꯫ ꯂꯝꯕꯤ ꯄꯥꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯅꯣꯡ ꯇꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯤ꯫ ꯅꯤꯡꯊꯧ, ꯀꯅꯥ ꯂꯩ? ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯄꯟꯗꯤꯠ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯎ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯨꯔꯤ꯫ ꯅꯤꯡꯊꯧ, ꯏꯕꯨꯡꯉꯣ, ꯄꯟꯗꯤꯠ, ꯅꯣꯡ ꯑꯁꯤ ꯇꯥꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ: ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯥꯝꯖꯒꯦ ꯍꯥꯏꯔꯒ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯏꯔꯤ ꯈꯣꯠꯂꯒ ꯌꯦꯡꯁꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯗꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯈꯨꯗꯣꯟ 4 ꯅꯥꯞꯇꯝꯃꯒ ꯃꯩꯇꯥꯟ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯆꯤꯡꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯆꯤꯡꯂꯤꯕ ꯂꯩ ꯑꯁꯤ ꯐꯥꯎꯕ ꯅꯣꯡ ꯆꯨꯒꯗꯧꯔꯤ꯫ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯍꯥꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯗꯥꯔꯤ ꯌꯦꯡꯅꯗꯨꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯏꯁꯤꯡ ꯁꯨꯝ ꯊꯨꯝꯒꯠꯂꯛꯏ꯫ ꯁꯨꯝ ꯊꯨꯝꯒꯠꯂꯛꯄꯅ ꯅꯤꯡꯊꯧꯒꯤ ꯗꯥꯔꯤꯗ ꯆꯤꯡꯂꯤꯕ ꯂꯩ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯍꯥꯡꯈ꯭ꯔꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡ ꯍꯥꯡꯏ ꯋꯥ ꯂꯥꯎꯅꯈꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯈꯤ꯫ ꯁꯅꯥ ꯈꯧꯖꯥꯎ, ꯂꯨꯄꯥ ꯈꯧꯖꯥꯎ, ꯄꯩꯁꯥ ꯈꯧꯖꯥꯎ, ꯂꯟ ꯊꯨꯝ, ꯆꯦꯡ ꯆꯥꯛ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯄꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯧꯈꯠꯂꯝꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ: ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯏꯕꯨꯡꯉꯣ ꯄꯟꯗꯤꯠ, ꯑꯁꯨꯝ ꯇꯧꯕꯅꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩ, ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯤ꯫
Madu fangnaba nangna amukta thirudaba yadri. Makiba pot adubu thiba ngamgadawribra. Marup aduda ahaiba no fawba tahanba ngamba pandit lay haidokluri. Aduna amukta tharakdaba yade hairakleని. Lukhabi macha iningthau ai ngambar ringjagi. Ai chachagi iningthaugi mai ngakjagi. Adudi phari hayengmak maruptugi manakta chatlo. Aina tharakpani khangnaba chithi amasu piragi. Asumna Lukhabi macha adu yumnolnaba leibakta chatpataramkhi. Nongalaga ningthaugi chithi adu puduna chana thaknaba yawba potyo macha ama pairakha chatlamkhi. Asum lakpaduna mafam adu yausilamlamkhi. Numita silakpana maram oiduna ningthaugi manakta nongalaga changlagi. Lam asigi misingsu yengthoklagi khanduna thong amagi makhada tumina phamduna ahinduma lelagi haina laikhari. Ahing thengjilaklaba matamda huranba anikhak thong mathaktuda lakpu uramkhi. Thong mayayda leplaga huranba anidu asumna wari sanakhi. Itaw ibanina ningthaugi konungdagi huraluba pochaising adu kaida thambano hainarasi. Matam khara lairaga lausinnaba haujekti khara seksilibanina lausiluba yakhiroi. Ningthaugi sori paring ado kai thamgi. Huranba amana hairakpani huranba amaduna amo. Itaw ningthaugi thampaki thongra makhada thambani. Itawna pakhiba sana khawjaw adudi kadaida thamamge. Huranba amana amo. Itaw sana khawjaw ado ningthaugi konungi awanglomda leiba moksongda leibani. Asumna huranba anidugi wari adu loina Lukhabi macha aduna loina tarami. Nongali Lukhabi macha adu ningthaugi konung tamna changlaklami. Ningthaugi thongakpasing aduda ningthau amukta unajagi ai thangnaba lamgi ningthauna tharakpani. Chithi simasu ningthauda maharajada piyu haina birakpani. Asumna haibadagi ningthaugi thongakpa amana ningthaugi manakta chatuna ningthauda hairari. Ningthau adusu Lukhabi macha adubu changhalu hairami. Ibungo sira itawna tharakpa pandit hairise. Lukhabi macha mani iningthau ai hakpu iningthaugi manakta chatlu haina thabirakpani. Ningthau panditki haisingba pumnamak itawdaki tazari. Panditna aigi makiba lantumsing adubu amukta thibidaba yadri. Lukhabi macha phagani iningthau ai hekta yengjaragi. Ningthau polam kari changani haibiyu. Lukhabi macha karisu changloi. Iningthau machin tumba thang macha amakak changani. Asumna machin tumba thang ama Lukhabi macha aduda piri. Aduga leibakta khoiri khochinariga asumna hairai. Iningthaugi sori paring adudi. Iningthaugi thampaki thongra makhada leilini. Ningthau kanale thampaki thongra makhada kumaga yengujo. Ningthaugi manai amana yengluraba matamdati hariba posak adu leiramde ningthau manai adu. Iningthau sori paring leirami. Asumna ningthau adu yamna harauramkhi. Lukhabi macha iningthaugi sana khawjaw adudi iningthaugi konungi awanglomda leiba mongsongduda leiri. Lupa khawjaw aduna iningthaugi kha thangboda leiba patki phumdi amada leiri. Asumna mathang makiba posing adu phangli. Ningthau adusu haraubana ngamkhai leitari. Lukhabi macha adubu sana lupa mana mathum chana thaknaba cheng hawaidagi kaidagi khawjaw piramkhi. Ningthauna piba khudol potana sangari mapotaret pharamkhi. Adum tawduna Lukhabi macha adu ningthaugi manai masen tawduna thilaklamkhi. Ningthaugi konung yawraklami Lukhabi macha. Iningthau aihak hanjarakli. Iningthaugi yathang mai pakna pangthokjarakli. Aihak punuksibiduna mana mathum kaya amasu pibirakli. Piragliba polhamsing asi iningthaugi mafamda kacheri. Asumna Lukhabi macha aduna phanglakpa sana lupa mana mathum pumnamak ningthauda kathoklami.
ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯅ ꯄꯤꯔꯛꯈꯤꯕ ꯃꯅꯥ ꯃꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯆꯦꯡ ꯍꯋꯥꯏꯁꯤꯡꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯞꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯝꯈꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯇꯥꯁꯤꯟꯕꯗ ꯈꯪꯖꯤꯟꯕꯗ ꯑꯃꯥꯡꯕ ꯂꯩꯇꯦ ꯍꯪꯉꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤ, ꯍꯨꯔꯥꯟꯕ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ꯫